Manipur Top Channel की माइकैदगी मरुओइबी इपाउसिंग म्यामना थमजरी अहानबदा सिंघाट की MLA चिनलुनथांग नेशनल सिक्योरिटी द थ्रेट तौबनी था असिगी मरिदा लेबासिगी युमथांगना लैरिबा म्यांमार की सिन स्टेट की तोंजंग पामदब थौदोक थोवनबदा साउना सियनबनी हाइरिबा खुमफुसुबा सिंघाट असेंबली कंस्टिट्यूएंसी की MLA अदुगा कोकी पीपल्स अलायंस की म्यूच ओइरिबा चिनलुनथांगना सतखिबा थौंग असि नेशनल सिक्योरिटी द थ्रेट तौबनी हाइना The Youth of Eastern Zongamna Ministry of Home Affairs की Union Home Secretary da ayib sirol oina pisin hari sirol aduna makha taribati Myanmar ki sin state la iba tonjang da MLA Chinlunthang ngamkhai lana sanctionna Myanmar based of la hulup oiba Chin National Army Front CNAF da F na mamang na mioi mari phakibada India ki ngamkhai lansinduna Myanmar based of la lobusingda Aadhaar card na singwasing pibi ki thawong sa tharamani asiguma thawong asi Zautel volunteer natragana zau gurakpanasu mari lenab report kya khalakibani haiba thawong asi international law bu khungau nabada natana miyam gi thajaba singbu manghanbi gi thawong oina MLA sina satabani Myanmar hauji hujik sarang nabi gi phibam dala yibasida ngamkhai lanchilaga India gi politician namana pamdaba thawdok sing satharamba si mari lenab sing athuba matamda yingsin ma mathau tai haidena pawsta makhatari amaramdana Zomi की फ्लैग युंगसिलक्प की मतंग चुचामपुर खुल अनि उंखनखै चुचामपुर डिस्ट्रिक्ट की रैंकाय जोमी की फिराल युंगसिनब की दमक थंगनबद लैरिबा रैंकाय अमसुम बी मुनहोय की खुंजासिंग ngasi उंखनबदगी मफम मदुदा पुलिस ना अकन सेक्शन थरंग लखरख्राइरि पाव की सोर्स अमन हारिबदे चुचामपुर सब डिवीजन की मनुंग चनबद लैबा कांगबाई Samulamlan amasum sangaikot subdivision da leiba rangkai hairiba khulasi da leiba zomi singna makhoigi lamni taknana ba phiral yungsin ki thaudo du bu yaning da bu oina bi munhoi gi khunja singna ating biki nakalani makki marak ungkhana badagi mafam maduda makata na pam da bu thaudok thoktana ba police na ngak sin khibani hari atarak pada numidang wairam pung taru adwaida ti munhoi amasum Rangkai khunja singgi oiba apon mamifam ama deputy commissioner Susampur SP amasum Susampur SDO singyauna apon mamifam ama phangki mifam adura khul ani dura lairiba yanadaba singya sinakhri hari asigum laba aranba paw sing miyam social media dagi thajabigano khul ani gi oiba monitoring group na mafam asibu tangdo laitana lehanana bigi thorang sing pekhali haina khul ani gi miyut singna khuyek piduna thadurak pa sirol aman hari Ataba pawana Mizoram na pambom tingkiba Myanmar refugees singna ka hen mathabak sa tharakpadagi saunaraki Myanmar da military junta na lengak paikraba matung tarakpada miyot minai khangma ngamdraduna Mizoram da lanjenar kiba refugees singna ka hen thauram kya sa tharakpadagi Mizoram gi miyam gi marakta saunaba ma refugees singbu makoina lairiba camtagi hen doktana bakhankhri Mizoram gi Samphai district laiba Farkwan khul gi khunja singna Myanmar refugees sing dukan hangliba sing adu sayesi gi me kunthra ga mathi phab gi manung dukan lon sindana ba khankhri Farkan village the refugees sing bu makoina leidiba kem dagi hendokthana ba khankhri hari English singani ga kunga mathu gi Myanmar military junta na lengak paisin khibadagi senthora Myanmar refugees sing bu India amari Myanmar gi ngamkhai da leidiba Mizoram gi Farkan village ta sangjapam piduna angang phawba lenga ki school da mai masing tamhandunu lakibani refugee singna pham dukan singda pot ki mamal ka hena hong yonsilakpa madi thabak suba sinmi singna khusuman ta na thabak sujilakpadagi hana leijaram bakhunja singna sound akai balakpadagi sauraktuna khongthang si leirakpani haina young mizo association Tipiral group ki president B Salian Ngurana phongdokri hariba khunja lising ahum leiba Parakan village na huzu phawba da refugee lising amaga songa songjapam piduna leidi Samphai district oina mioi lak 1.20 lebida refugee missing kullom hengalakli asiguma refugee sing masing yamna hengalakpana Mizoram gi leijariba resource ta sauna munnabagi phibam ama laktuna khatna senabagi phibam lakli Samphai district ki Zakhokthar hairiba khul asidus leijariba khunja sing digi kona sangsilakpa refugee sing masing hendokre haina mangna makha takhi hairi Mizoram government and India government ki mayokta leiduna Myanmar amani Bangladesh tagi lanjenar kiba miyoi lising nifuram Mizo ni haiba khaktagi damak Mizoram na sangjapam piduna lerakibani haukiba sahi mari romasi India government ki mateng amati yauduna refugees singi damakta honaduna lakibani dubo haujikti makhata na refugees sing sanglakpa pamdre hena phongdorakli political scientist
lalmal somina phongdokhibada refugee singda ulamba minungsi do ahongba lakliba madi Mizoram gi miyamna khonjal tholakliba asi Mizoram da leriba refugee sing asi masing yamlakhiba madi makhogi dama naitom honabada awabo irakpadagini Central Lengana Free Movement Regime gi matangda lawkhiba warep atubo Myanmar amadi Mizoram Nagaland leriba Mezo Proof Singi Murakta Asetpa Mari Amale, Haiduna, Central Lengaki Warep Adugi Mayokta, Mizoram Levaki Chief Minister Laldo Homana, Assembly the Warep Loki Balekre, Aduba Mizoram the refugees Singi Hengalakli Bamasingamadi, Drug Lalon Biki Sangon Kalakpa, Arms Amadi Crime Hengalakpa, Mihat Mipun Hengalakpadegi, Borderland Toklands in the section the Yingsin of Minister Masana Pondoki Balekrabinhana, Fondoraki, Mizoram Opposition Party Am Oriba Mezo National Front Ki General Secretary. Lian Siama Fungdokibada, Makogi party na lengak fighting in Matamdigi on a Myanmar Irang Silakrabani, Matamadura Makogi Lengang Nasu Myanmar Digi Sankshilakiba refusing bo, Minung Siamagaloina, Isil Inau Nikanduna Sanzapam Bidun Lerakibani, Makoibo, Aikoina Mirai Pamtukti, Adobo Mizoram the Topo crime Kiara, Sienaba refugee Masing Nomonomiki Hengalak Libamadi, Ain Kaina Drug Purambegi Power, the Sienna Libas Sina. Mizoram Miyamgi Puning Olakpatigi Asoba Maramamani, Mizoram political party among leaders singna Shirakliba Maral Sibo. Aizol the labor refusing leaders sing the Akanmamonda, Yaning the Bafungdorakli. Adlorina, Masagi Maram Tadokton refusing on a Selaglabasing si Isam Zamzaba Imungi Mewing Actini, Mokugi Elizabeth Lantum Punama, Handok Lamduna Mizoram the Sangs of Lorokli Basi, Mokugi Tawai Hingzana Bagidamok Selak Hibenhena, Fongdorakli. Atopa pau mandana Kokizau Council gi mihut singkang pupida taram no okre loinana separate administration phangdriba phawa puna leminana ba warep lokre heba media report memna thamjagi MSA Ministry of Home Affairs na sinduna thas gi manga Delhi da pangtokiba mite amasung koki CSO singi civil society organization gi mihut singyaw ba nakala hongyoiba wari sanabada sarugya kiba KZC Kokizau Council gi mihut singna Kangpokpida Thunglabada Kotu Committee on Tribal Unity na taram okre masung koki fruki CSO sing MLA sing UPF United People's Fronts KNO Koki National Organization amadi KZC na separate administration phangdriba phawa puna leminana ba warep lokre Tuan agenda kaya ani da yumpham oiduna Kangpokpida leba Kokizau Council gi hold pangtokiba taram opigi thoram du warep khras loki haibe warep sing adudi Mite amasung koki furup ani asi haukiba English ani ka kungo humdugi me humdigi tholakli birang asina maram oiraga amuk hana punsindana ba yararoi ba furup sing oirabana koki sing na karigumba hiram amatada mitei singa wari sanada ba koki zaugi lusingba singna supnagi India lenga ki Ministry of Home Affairs khaktada wari sanaba koki zau furuk ki CSO sing MLA sing UPF KNO amasung KZC na amato oina separation administration phangdriba phaw puna leminaba haibesing asini hanisu paus na makatana report tawri Makasa tharak poina panam pausi digi topa maruiba paukhana government gi makara thabak ani tawbasing akan mamiyeng sanglagani feso mai masinga mari lainaba department singda misang sangara thabak ani tarama miyoy singi matakta Federation Student Organization kanglai pak feso na akan mamiyeng sangduna lakli makata na sa akan mathabak sing makogi matata lakolagani hari feso na thadorok potsiolamada Manipur lenga ki makada lebi education ga mari lainana thaba ani tarama miyoy singi matakta mairoi lup asina mamang sahidagi akan mamiyeng sangmaga loinana thaba ani tarama miyoy kharagi mingna singba phongduna makoina Pairiba Pam Aniki Manunda Ama Lautunaba, Mari Lenaba Authority da Taksinduna Lakli, Adoba Taba Amatunaba Hana warning P. Krapasingi Marakta, Naksau Tekturunga Si Pau Taba Ania Dumak, Tauduna Labisingi Matakta, Hena Akan Matabak Lokalakani Hari, Loinana, Education Gamari Lainaba Taba Ani, Hura Lonana Tauribisingi Matakta, Akan Mamieng Sanginava, Governor MUG BC, College Development Council MUG Director, Education Commissioner Amadi, Director sing su peso na ayib si role pi duna taksin ba laikrari maram masina thaba ani tawriba sing ngallingai da masa na sarenda tawbiyo lam henduna adumak tawduna lairamba peso na thingnarabadi mari lena ba authority ga khusam naraga paikhalak thabak sing da masana yajagadabani haina warning tarakli amaromdana khangmina si iramdam quiz pangtholagani Yellow fruit sing nama to in a leminaduna, Matam Sigsuna Basuma politics the Hodra of the Equigi Satam Soid and a Mang Tarakani, Hericon.
Khangminasi iramdam quiz pangthoklagani haina herikona phongdokhibaga loinana yellow furupsing amata oina lepminaduna matam siga sunaba asuma politics ta haudrabadi aikogi saktam soidana mangtharakani haina phongdokri yellow furupsing amata oina lepminaduna matam siga sanaba sunaba asuma politics ta haudrabadi aikogi saktam soidana mangtharakani lobasigi office ta pangthokpa pawgi mifamamada ethno heritage council herikon gi president yumkhaibam surjit kumar na hai Lup asina paripuri gi liklam tung inna aikogi heritage ngak tuna lamdam sida khundari ba yolo furu khuding makna puni hingmina ba madi sakhot mina ba haiba wakhalonda thajaba thamduna lamdam sigi miyam ga loina leibak kwe ba thoram thauda kaya hauki ba sahi kun hena pangthok tuna lakli ngasi amadi tungi mirol iramdam gi miyamda iramdam sigi maramda munna khangan ba khangmina na ba hona ba haibisina Imalai baku nungsijabagi wantok lehengani haibisida thajaba thamduna khangminasi iramdam haina mingthonba class 9 digi 12 phawbagi thakta leiba mahiru singi oiba quiz ama sai khudingi pangthoktuna lakli handak saigi oinasu lakliba me marida JP Women College DMU Imphal Center oiraga hanba preliminary round pangthoklagani khwaidigi mark wangna phangba tim manga khanga charaga me taraga taruk lup asigi mapokomon anumita JN Manipur Dance Academy da final round pangthokani hairiba quiz asida class 9 digi 12 phawbagi manungda leiba mairoi singna sangdamnaba sida saruk yaba yagani sangdamnaba simaru oina literature amadi general knowledge da yumpham oiduna pangthokani khangminasi iramdam quiz pangthokpagi matangna palladuna makna makhatana hai aikogi iramdam makal makha kya gi arubu wathok lanthok kya mathokli wathok lanthok muknaba kya sigi waroisin purana bu khonabada iramdam gi mari leina ba thaudang yapam thokpa amasum lambi thimina basangi iramdam asida khunda minari bi yellow furup singna sumagi magi furup ki hak tanbada laiminari ba furup singi hak amati khunda minari ba aikoi khudima ki tokpham thokpa amadi phangpham thokpa sing mamutana khangmina baga loinana ithaudang pangthokpa mathoktai yanadaba wafam manadaba wokhal kya laikhrabasu ekoi yellow misingdi puna laiminarakli lamina phamsu thui mangna hai khanopok himalaya gi lamdamda khunda minarakli ba apik apik ba yellow fruit sing amat oina laminaduna matam sig sanaba sunaba asuma politics ta haudrabadi ekoi gi saktam soidana mang tharakani kai tharakani maram masna khunda minari ba tuan ba yellow fruit sing amana amagi aning ba apambada yenadaba punamaki sapagadaba amata oiba apunbigi saktam sakatuna puni hingmina ba mathokta habsi lup asigi wakhaloni iramdam asida apunbigi saktam sagatpa ngamada khanong pok himalaya gi lamdam su apunbigi saktam sagatuna malemgi sakhot lamdam sigi yellow fruit singna soidana yawa ngamgani haibagi thajabani aikoigi khunai sigi mapung oiba yumpham oiriba laingak rona mari sinmilon kaitharakuna aikoigi khunai gi super structure oiriba nat lining satna bina singba kya su lekha taraktuna aikoigi khunai rol ngasidi yamna kaitharakli aikoigi miyam su ayamada mi ama oibigi masa salaktre aikoigi miyam mi oiraknaba khunai gi structure amasum super structure sengwana bagi dama lup asina nat satnabi lining lesona madi yelhoingai digi leраklaba tanglaba mamal yamlaba lansingbu ngaknaba yokhotnaba thabak kaya marum pekhalakli imaleba ku ningjaba nungsijaba masigidama iraibaki thaudang kya pangthorakpada khumang saksina sangsilakpada imalebakpu masak muna khangdaba yati hairiba pandam asi phangnaba honabada mateng khradang oigani khanduna quiz asi pangthokpanai amaromdana waf MMN Act ki mayokta Supreme Court ta petition file tawragani Sakir Ahmed handak nauna Lok Sabha Rajya Sabha animakta bill pass tawraba matung India gi President Draupadi Murmu na approval pikiba of board MMN Act 2025 ki mayok Supreme Court petition file tawragani haina wabagai kendra gi social worker Sakir Ahmed na phongdoraki egasi fundamental right ki manungsanba right to religious freedom article 25 ki mayok tani aduga egasina India da lebiba Muslim singbo namthana bo hotnari haina maral sidi Miam na su hena khangbiram lagani waqf board ki lairiba property punamak mapu Allah gi mingda ipai pusina Muslim community khaktada siznanabagi dama kathokpiramani hairiba property asida Muslim singi yamna maru oiriba masjid namaz sonpham madrasa dharma gi oiba mahitampham kabristan asiba phumpham amadi orphan home mama mapa leijadraba singi leifamna singba singi
मसी इस्लाम धर्म चटपसिंग खकना सिजनबा याबा मदि धर्मगा यामना नक्नना मरि लेनबा प्रॉपर्टी सिंगनि मसी इंडिया की संविधान पीबा राइट टू रिलीजियस फ्रीडम की मतुंग सिजनबा याबगी अयाप पीदिबनि अदुगा सिजनदुना सुलाक्रि इस्लाम धर्म की सेंगलबा प्रॉपर्टी सिंग सिबु असोयब थीरगा मतपा यानबा सेमदोक सेमजिन तौबा एक अमा सतना हलक पाइबसि मुस्लिम एखोय हिंगने हिंगना फुंबगा मान हलाइनसु पेनबा फोंदोरक्रि इंडिया दा लैरिबा धर्म खुदिमकी बोर्ड नत्रगन ऑर्गेनाइजेशन मखल कया लेदुगा प्रॉपर्टी कयासु मसिंग थिंगमदना लेदुबो हाइरिबा प्रॉपर्टी सिंग अदु मखोयगी धर्म की मतुंगिना सिजनरी अदुगा प्रॉपर्टी सिंग अदुबो कंट्रोल तौनबा लैरिबा बोर्ड सिंग अदुबो अतोप धर्म की मियोय अमत यावबा यादे अदुबो लेबक थीबदी नरेंद्र मोदी नरुसिंगु बीजेपी लेंगासिना करी मरमगी मुस्लिम सिंग कक्तगी ओइना लैजबा बोर्ड असिदा अतोप धर्म की मियोय सिंग हपसिननबा लो समलक्लिबनो हाइनसु हंगलि मसी तसिंगना मुस्लिम सिंगबु नमथनबा मदि इस्लाम धर्म चटपसिंग इंडिया दगी मुथनबा होनबनि हाइना मराल सिरक्रि हौजिक्ति एक अमा ओनख्रबनिना सुप्रीम कोर्ट एक असि कक्थपिनबा संविधान पीबा राइट टू कॉन्स्टिट्यूशनल रेमेडीज आर्टिकल 32 की मतुंगिना सुप्रीम कोर्ट चटपे है मरम अदुना सुप्रीम कोर्ट सतुना पिटिशन फाइल तौदुना हाइरिबा मियामना यामना मिपाइनरिबा वक्फ बोर्ड एमेंडमेंट एक्ट 2025 असि सतना हंदनबा अपील तौगने हाइना शकीर अहमदना मखा तारक्रि अरोइबदा मणिपुर की अमदि इंडिया दा लैरिबा इस्लाम धर्म चचबा अमदि माइनॉरिटी ओइरिबा फुरुप सिंग लोइना सेकुलर दा थाजब इसिल इनाव पुनमंगना एक असिबु सतना हंदनबा डेमोक्रेटिक मोंग लेप्तना खुंजंग संगसिननबुस हाइजरी मरमदि बीजेपी लेंगांगना वन नेशन वन रिलीजन की ललोंग यातपा हौरि अमदि मसी आरएसएस की मरु एबा मंगलानमनि मसी अखोइना अमत ओइना लेमिना हौद्रबदि इंडिया दा लैरिबा अपिक अपिक पुरुपसिंगी मुथनबा लो मथंग मथंग सेमलकनि थाजै हानसु शकीर अहमदना फोंदोरक्लि अदो तंदकना सुम मैम थमजरमगे हौसिकुइनदि मैम पाउ मतांग से लुसिनजरगे मसुम मैम पुना नौ अपडेट ngamiनसे नेशनल सिगी मैकेरिगे मैंग फमदा मखाताना थमजरी मखाता मनौ अपडेट मैम पुना ngamiनसे